Nungsirabay chalinausung ngase aikoina punna khangminnagadauriba asi Nikah Haram oiba misingi matangdani hawjik punna khangminnarasi ahanbada kanagumbi amada jina taurabade nupi adugi mama amsung mahaki macha nupi sing nupa aduda Nikah Haram oikhre ani subada kanagumbi amana apamba wakhalga loinana nupa amada soklurabadi nupi adugi mama amasung macha nupi sing nupa asida nikah sonba yade maung asumna kanagumbana nupi amada apam nungsi wakhalga loinana paiba sokpa taurabadi nupi adugi mama amasung macha sing nupa asida nikah haram oikhre ahum subada amamba ahingda nupa amana masagi nupini khanduna khutna marubada lan khiduna macha nupigi hakchang de soklure natraga manembok ki hakchang de soklure apamba wakhal ga loinana adu oirabadi nupa adugi nupi haram oikhre hawjik Jahez oiba yabu upai ama fawba leitre talak pithoklaga punsi chuppagi oina khainaba tangai fadre maram asina macha nupi leisabi faramdai oiraklabi amasung leisabi farabi singbu tungan hiphangadabane mari subada kanagumba lamhenba nupa amana apokpi mama natraga mama atombida fattaba wakhalga loinana khut hamlurabadi nupi mama adu mapuroi bage haibadi mapagi mathakta mapung fana haram oikhre amuk hanna halal oiraroi maung asumna mama atombina machan nupa da fattaba niyat ka loinana soklurabadi haizakribu hukum asi oigane manga subada hattaba thabak taurubadage tha lepkhraba nupida nikah sonba yai tawigumbasung angang poktringai mamangda famdinnaba yade karigumba nikah soliba nupa adumakna nupi aduda fattaba thabak tawkhiba oirabade nikah sonbaga famdinnaba su yai nungsiraba chinausing ngasida sifawadan khangminarasi mathangi tangkak amada wali guardian gi matangda amasung Mahr mangat gi matangda khangminasi nungsiraba chinausing video asibu musalman ichirinaw khudingmakta share tawiduna makhoi busu khanghanbada saruk yabiyo